Akash Pani Ukrul, DSP Thoithoina Pau Pazari, Manipur ki Chief Minister ki ming se anouba sahi lisingani kunmathoina lakpada Nawoi natraga sadananda ongani hairibado aranba pauni minambani namthakni oidabani thajabirunu haina Chief Minister masana phongdorakli pau asi opposition ki kanguna shandokpa pau oigani haina su makatana phongdorakli matam amada Manipuri nupi macha amana thamoi sokna haikhiba it's okay udaba natro ibomcha hairiba dialogue asida yauriba ibomcha Manipur police na matam kuinadagi thiduna lakpado ngarang mandelegi mafam amada kwamana lalonduna leirambadagi Manipur police ki team amana fagat pangamkhre mahak hangsit imphal da puthoroklagani hairi Manipuri YouTube ta shuru naiduna leiriba miyam hena sakhanglaba khulai boy mahak ke ahoba mayado ngarang men khre hairi ya men bagi thoromado hek loiba khulai boyna Dr. Singh aduda taubu yai haina mangtau tauganu haina su pautak piramki hairi marak asida yamna thajaningai oiba pauda COVID-19 dagi ngaksoke hairabadi kobi makhal sing haibadi kobi lei kobi phul kobi masoi kobi barkoli hairiba kobi makhal sing asi toini chabi hairi Minister Bisojina hairi Manipur da leiba nupi singna lim yoktuna amadi ufak hairiba tin makhal si yoktuna sentananaba anouba lambi ama puthoklagani Belgium da pangthokadaba mathun nikpi competition da saruk yananabagidamuk Manipur dagi lima chanu khalakle handak da recoit tawkhiba IRB battalion ama nauna wasak lawbagi thoramda Chief Minister na singara ama chara duna haikhi Manipur State Forcing maruaina Police Commando IRB MR hairiba sipai sing asina sak takatpagi mahutta samoina takatpiyo haina phongdokkhre loina na Manipur gi DGP na su Manipur gi State Forcing sipai sing asina sak takatpagi mahutta samoina takatangani haina thajaba pirakre hairi Manipur gi saknairaba veteran politician ojoina hairi electric na singduna sasan kaya miyoi punsi kaya mahan khibase mahak thaboi sokna nungaite aduna mahakka electric ka amuktang singnaduna kanana ngambage haibadu yenganingi haiduna thamoi sokna phongdokkhre lakadaribu January tha asida ojoy amadi electric ka singnabagi thoramama pangthoknagidamak sem saba loire wafam masingarang electric na chingnuna siraba iroyama kaibagi thoram yaubula khiba veteran politician ojoy na phongdokhibani jariga khainiga paumiga cameraga Hazamga Katiga, Hairi Wafam Masi Dangarang, Wabgai Bazaar, the symposium ama pangthokre hairi. Haujik Paubagidi, Maroi Pau Matang Sidolution Zare, Matangi Punjada, Adom Bomuk, anouba Pau Singa Loina, Naijaramge. Phone City Akulai Boy Nai, the Lagre, Wano in Nation Lagre. Ah, Mayaga half Krendati, Saktubura on Gre. Thailand ngasi kaman gitu. Yai handakti hana diko masih lamai sak pada yau iba koi hiking pami malam handakti mayaga hapki tehmo untogre ye mudun bandungai di he hai robaga kulai boy mai diwali lai jadram ni ko nang diwali lai jadram ni kulai boy di hena mata di mi ka sunung na jaba sai lamai sa pada yau giba hiking pami ka nang kya phajara da nei bungo yari lebo akhoi anaibi ne kaino khoi sur naibi do akhoi ayabi party ne khoi khamo yadrabo yadraba ba yai bungo nasak to sa nasak magna basmo de ye to mi he mala tana okay yare okle pele khare bema yare stop piro nangna kari mala tana nangna kari mala tana nangna ne sakthekpi party ki mama sabi do male khangba male sitta ingo ni ga sin nangna zari na hoje bai pira bai pitokani hai ai bu sakthekpi gi
Mama sabi malika na. Yare. Dana bai piba gai dudi adu ga di haibi nu da nungai te ba wakal. Sauranoba ko fagi tawbuneba ai fagi tawbuneba ko ado laiba imoinu numitane wangkai ningthem pukri mobile gine restaurant nang unasiba ko sauranoba ado de wari do fajana sanasiba sitadine ahangu sida laibise mina uragane wakal han khangi bsijaiba ko sauranoba ko sorry yarbo aidibu tasakna corona sinungsibo I love you corona hainingebo nangsu positive oiramdraba isu oiramdradi ko akhoni si quarantine center da thengnamoyeba ado de khoini ngasi nungsinararamgadra nungsinaramoy ko aduna ne aidi tasakna aidi corona sinungsibo aidi thanks hairisine aidi Aisu corona sinungsibo ko adu da sunungsiba adu da dana ne positive oirapado bender da yu thangmina badagi launarakpane haibado adu ne ai yam nungai jadri se adu yam nungai teba hai adu nungai te harakano adu wado harakano ai tawgidreba adugo thabakdo ai tawgidreba jikti ai gyan jam tarabani da hogite gyan tarabani na adu bai harakano mina tagre ka lal lawgini buko adu hainarois adugane nakhoi na manabi sandon sai manbi ma leibado ai mabudi accept tawde ko ai mabudi tina waroi ai sine ai mana ai bu internet hamna na paisa leitadana cycle ura lena tambado ai madu yam saw ko madu hayen gano ai yam tina nuwaiti ko madu fauti tamo adu di sawbiru no madi yam phabane mana tamo bu langna ningduna dum phagi tawluna haibane ba adu di sawno ba yam phabai mana bine ba ko fare nangna haide ai sawroi kadau sawjero ne adudi fare ba sawroi ba ko adu nangna tang leramo ba ko ai mapan phaudang fa thoraga sat lawn hanjelake ba ko nangna tang leramo ko sawya dik bro kenon tai jegini noi restaurant se minat amu to mai pot mutut biro please ko 500 extra okay yari ko bro okay bro kadai chalino da kaidorino kadai satida sida wang ka hairam bai wani kesunatida adu da akhoi gi imaga babaga dine love marriage se ke pam deba ko moidi engagement se khar pam jaba do aina da haini dine hayengwai da hoi gine ima hoi do khasanghan bir oba haima da mai mutkre da karino moi experience mai mutkre kaino da na tabi se kaino masidagine akhoi goodbye adugo mali sa tukuchai masidagi da gai ga roi boy bani goodbye for lifetime goodbye